ꯍꯧꯕꯗꯣ ꯑꯗꯨ ꯃꯔꯨꯒ ꯑꯂꯨꯒ ꯇꯧꯔꯁꯨ ꯌꯦꯡꯅꯦꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯟꯗꯦꯝꯅꯤ ꯀꯌꯥ ꯆꯥꯕ ꯍꯩꯔꯗꯤ ꯂꯣꯏ ꯍꯥꯎꯕꯅꯦ ꯌꯥꯝꯁꯤꯒ ꯂꯩꯔꯦ ꯇꯟ ꯆꯉꯥꯡ ꯊꯛꯀꯦꯅ ꯆꯉꯥꯡ ꯂꯣꯜꯂꯦꯕꯀꯣ ꯆꯥꯡꯁꯦ ꯂꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯨꯅ ꯆꯉꯥꯡ ꯈꯤꯇꯪ ꯊꯛꯀꯦꯅ ꯂꯣꯜꯂꯤ ꯑꯩꯒꯤꯗꯤ ꯂꯣꯛꯅ ꯆꯥꯡ ꯅꯨꯡꯉꯥꯏꯕ ꯈꯪꯗ꯭ꯔꯦ ꯁꯤꯡ ꯍꯥꯞꯄꯒ ꯀꯟꯅ ꯁꯧꯍꯜꯂꯤ ꯃꯌꯥꯝꯁꯦ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨ ꯁꯥꯒꯠꯄꯝꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯆꯥ ꯊꯛꯀꯦꯅ ꯇꯧꯔꯦ ꯃꯌꯥꯝ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯦ ꯆꯉꯥꯡꯁꯦ ꯍꯥꯏꯗꯤ ꯂꯣꯛ ꯑꯔꯨꯝꯅꯅꯦ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯁꯪꯒꯣꯝ ꯆꯥꯁꯨ ꯊꯛꯅꯤꯡꯕꯗꯣ ꯂꯣꯛ ꯇꯧꯔꯝꯃꯤ ꯉꯁꯤꯗꯤ ꯊꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦꯕ ꯑꯗꯣ ꯆꯉꯥꯡꯁꯦ ꯊꯛꯑꯒ ꯈꯔ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯌꯦꯡꯒꯦꯅ ꯆꯉꯥꯡꯁꯦ ꯊꯛꯀꯦꯅ ꯇꯧꯔꯤ ꯏꯆꯥꯅꯨꯄꯥꯁꯨ ꯂꯣꯛ ꯑꯔꯨꯝ ꯇꯧ ꯂꯩꯔꯦ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ ꯃꯥ ꯏꯆꯥꯅꯨꯄꯤꯅ ꯆꯠꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯏꯆꯥꯅꯨꯄꯤ ꯍꯥꯟꯅ ꯂꯣꯛ ꯑꯔꯨꯝꯁꯦ ꯇꯧꯔꯛꯑꯦ ꯑꯗ ꯃꯥꯗꯤ ꯆꯥꯛ ꯆꯥ ꯈꯣꯠꯂ ꯁꯨꯝ ꯐꯥꯔꯦ ꯑꯗꯨꯗꯒꯤ ꯏꯆꯥꯅꯨꯄꯥꯒ ꯏꯕꯥꯅꯤꯃꯨꯛ ꯉꯔꯥꯡꯗꯒꯤ ꯑꯦꯛꯗꯝ ꯂꯣꯛꯅ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕꯤꯗꯣ ꯀꯟꯅ ꯊꯧꯔꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯀꯔꯤꯝ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯉꯥꯡꯁꯦ ꯈꯤꯇꯪ ꯂꯣꯜꯂ ꯊꯛꯀꯦꯅ ꯇꯧꯔꯝꯃꯤꯁꯤꯅꯦ ꯅꯥꯇꯣꯟꯒꯁꯦ ꯈꯔ ꯍꯣꯕ꯭ꯔꯥ ꯍꯥꯏ ꯈꯜꯂꯦ ꯆꯥꯁꯦ ꯊꯛꯄꯗ ꯃꯌꯥꯝ ꯑꯩꯅꯦ ꯉꯁꯥꯏ ꯆꯥ ꯊꯛꯑꯒ ꯃꯇꯨꯡꯗꯅꯦ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯂꯧꯕ ꯉꯝꯗ꯭ꯔꯦꯕ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯣꯛꯁꯦ ꯆꯤꯛꯑꯒꯅꯦ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯉꯥꯏꯍꯥꯛꯁꯨ ꯍꯤꯞꯄꯨꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯖꯥꯔꯤꯁꯦ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯦ ꯄꯨꯖꯥꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯀꯣ ꯃꯌꯥꯝꯅ ꯆꯦꯟꯈꯠꯂꯛꯀꯦ ꯑꯩ ꯆꯠꯅꯗ꯭ꯔꯣ ꯄꯨꯖꯥꯔꯤꯁꯤꯒ ꯂꯩꯔꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯅꯪ ꯊꯣꯡꯉꯤꯁꯦ ꯍꯋꯥꯏ ꯃꯔꯨꯒ ꯑꯂꯨꯒ ꯍꯋꯥꯏ ꯃꯔꯨ hawai maru asangbi su sang ni musim nung bija to kari hai na ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨ koli hawai maru ꯑꯗꯣ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨꯒ ꯑꯂꯨꯒ ꯀꯣ kalau mama ꯀꯥꯔꯣꯠ ꯑꯃ ꯉꯧꯔꯤ ꯃꯌꯥꯝ ꯊꯣꯡꯉꯤꯒꯟ ya ꯍꯥꯎꯗꯣꯏꯕ ꯅꯪ ꯏꯟꯖꯥꯡꯁꯦ ꯍꯥꯎꯒꯗ꯭ꯔꯣ cha hai da hau bune hau te kan hau te ne 하우하우나 동이 따니까 아이코이 나네 아이는데 나네 동어디 하우하우 동어 비자면 낭주 하우하우 동 비자 따니 cha ba ya di loi hau bune 따바해 리로이 하우니 요양제 너희들이 너 이장제 하우할로고 하우하면서 hau lagi 하울라게 면 바른 동을 비무당도 물라게 거면 그리고 많이 통해나 많아 떠도 만에 희장인도 딩하게 하고 거면 바른 잡으면 딱 너무 팽내듯이 거면 hawai chan ni de 식사하기 전에 하고 이사는 비수 스쿨에 할래 나하고 스쿨 때 너는 돈도 쓰리는 거야 브로 누가이때 나이티 싹딜라 뭐 나래 ꯌꯥꯝ ꯆꯥꯛ ꯊꯤꯜꯂꯣꯍꯦ ꯉꯁꯤꯗꯤ ꯑꯁꯨꯝ ꯃꯈꯥꯗ ꯐꯝꯃꯒ ꯁꯨꯝ ꯆꯥꯗ꯭ꯔꯣꯃꯦꯕꯀꯣ ꯍꯣꯏ ꯌꯥꯝ ꯆꯠꯂꯦꯔꯦ ꯍꯤꯟꯖꯥꯡꯁꯦ ꯃꯥꯏꯁꯦ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨꯒ ꯑꯂꯨꯒ ꯇꯧꯔ ꯁꯣꯛ ꯇꯧꯔ ꯊꯣꯡꯉꯤ ꯃꯥꯏꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯀꯥꯔꯣꯟ ꯉꯧꯕ ꯑꯃꯒ ꯃꯌꯥꯝ ꯁꯤꯅꯤꯗ ꯃꯊꯦꯜꯁꯦ ꯃꯊꯦꯜꯒ ꯌꯥꯝ ꯇꯧꯕ ꯅꯠꯇꯦꯗ ꯃꯌꯥꯝ ꯏꯉꯥꯡ ꯑꯅꯤꯁꯤ ꯆꯥꯈꯤꯗꯣꯔꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ ꯅꯅꯥꯎꯁꯦ ꯃꯌꯥꯁꯨ ꯍꯣꯔꯝꯃꯤꯗꯨ ꯑꯝꯇꯪ ꯆꯦꯡꯍꯜꯂꯨ ꯅꯪ ꯃꯌꯥ ꯍꯣꯕꯗꯣ ꯑꯗꯨ ꯃꯌꯥ ꯍꯣꯕꯗꯤ ꯃꯤ ꯔꯥꯁꯤ ꯊꯥꯡꯕꯅ ꯂꯣꯏꯔꯦ ꯔꯥꯁꯤ ꯌꯥꯎꯕꯅ ꯂꯣꯏꯔꯦ 5 ꯃꯤꯅꯤꯠ ꯃꯃꯥꯡꯗ ꯇꯦꯛꯈꯤ ꯆꯥꯁꯕꯤ ꯃꯃꯥꯡꯗ ꯇꯦꯛꯈꯤꯅꯦ ꯃꯌꯥꯝ ꯃꯥꯏ ꯃꯌꯥꯁꯦ ꯍꯥꯟꯅꯗꯤ ꯃꯌꯥ ꯅꯣꯝꯃꯒ ꯑꯩ ꯈꯪꯍꯜꯂꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯅꯣꯝꯃꯒ ꯑꯗꯨꯝ ꯊꯨꯗꯦꯛꯄ ꯉꯝꯖꯔꯛꯑꯦ ꯃꯥ ꯍꯥꯟꯅꯗꯤ ꯑꯩꯅ ꯊꯨꯗꯦꯛꯑꯔꯅꯦꯅꯅꯦ ꯃꯥ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗ꯭ꯔꯤꯕ ꯃꯌꯥ ꯅꯣꯝꯕꯁꯨ ꯅꯥꯌꯥꯕ ꯅꯪꯅ ꯄꯨꯠꯅ ꯆꯤꯡꯒꯅꯤ ꯑꯩꯅ ꯊꯨꯏꯗꯣꯏꯅꯦ ꯍꯥꯏꯔꯒ ꯍꯥꯎꯕ꯭ꯔꯥ ꯑꯩ ꯆꯥꯗ꯭ꯔꯤ ꯆꯥꯔꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯋꯥꯏꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯎꯔꯤ ꯍꯥꯏꯔꯣ ꯑꯆꯥꯔ ꯂꯧꯗ꯭ꯔꯕꯣ ꯑꯆꯥꯔꯗꯣ ꯂꯧꯅꯦ ꯃꯣꯔꯣꯛ ꯑꯆꯥꯔꯗꯣ ꯌꯥꯝꯗꯩꯗꯤ ꯍꯣꯔꯦꯟ ꯋꯥꯏꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ
ꯃꯌꯥꯝꯁꯤꯁꯦ ꯏꯅꯥꯎꯅꯨꯄꯥꯅ ꯖꯤꯅꯝ ꯏꯁꯤꯡ ꯀꯟꯅ ꯆꯥꯏꯕꯒꯤ ꯃꯇꯥꯡꯗꯅ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯂꯧꯁꯤꯜꯂꯛꯄꯅꯦꯕꯀꯣ ꯖꯤꯅꯝꯁꯦ ꯏꯁꯤꯡ ꯀꯟꯅ ꯆꯥꯏꯔꯤ ꯁꯣꯝꯗꯁꯨ ꯌꯥꯝ ꯀꯪꯉꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯆꯥꯏꯕꯗꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯂꯧꯁꯤꯜꯂꯛꯄꯅꯦ ꯀꯌꯥꯝ ꯆꯥꯎꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯖꯤꯟꯗꯦꯃꯤꯅ ꯀꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝ ꯉꯁꯥꯏ ꯑꯩ ꯕꯥꯔꯣ ꯆꯥꯆꯥ ꯇꯣꯛꯑ ꯃꯇꯨꯡꯗ ꯅꯨꯡꯊꯤꯟꯗꯤ ꯉꯥꯏꯍꯥꯛ ꯏꯅꯥꯎꯄꯥꯅ ꯖꯤꯅꯝ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯃꯇꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯒꯅꯦ ꯁꯥꯡꯅ ꯁꯨꯝ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕꯀꯣ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯑꯃꯨꯛ ꯇꯟ ꯆꯥꯒꯦꯅ ꯇꯧꯔꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯇꯟ ꯑꯣꯏꯅ ꯆꯥꯔꯒꯦ ꯇꯣꯉꯥ ꯀꯥꯟꯖꯤꯒ ꯇꯟꯒ ꯑꯣꯏꯅ ꯆꯥꯔꯒꯦꯅ ꯇꯣꯉꯥ ꯀꯥꯟꯖꯤꯒ ꯇꯟꯒ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯇꯟ ꯑꯗꯨꯒ ꯇꯣꯉꯥ ꯀꯥꯟꯖꯤꯁꯤꯒ ꯆꯥꯔꯅ ꯁꯤꯗꯤ ꯅꯨꯡꯗꯥꯡꯒꯤꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯣꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯤ ꯆꯥꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯌꯦꯅ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯆꯠꯅ ꯈꯣꯠꯅ ꯊꯣꯛꯅ ꯅꯝꯕꯁꯨ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯕ꯭ꯂꯣꯛ ꯑꯣꯏꯔꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯒ ꯕꯥꯏ